ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯕꯦꯔꯤ ꯊꯣꯡꯅꯕꯒꯤ ꯁꯦꯝꯗꯅ ꯂꯣꯏꯔꯦ ꯆꯥꯝꯗꯅ ꯈꯥꯡꯗꯥꯡ ꯑꯂꯤ ꯊꯥꯎ ꯁꯥꯍꯜꯂꯤ ꯁꯤꯒ ꯂꯩꯔꯦ ꯀꯥꯔꯣꯟꯒ ꯑꯂꯨꯒ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒ ꯑꯂꯨꯒ ꯉꯧꯕꯒꯤ ꯀꯨꯝꯖꯜꯂꯤ ꯍꯧꯖꯤꯛ ꯉꯧꯔꯤ ꯈꯥꯡꯁꯦ ꯈꯔ ꯁꯥꯔꯦ ꯉꯔꯥꯡꯒꯤ ꯃꯁꯤ ꯈꯔ ꯂꯩ ꯄꯥꯄꯥ ꯁꯣꯏꯕꯁꯦ ꯍꯥꯎꯏꯕ ꯊꯣꯡꯉꯒꯀꯣ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯕꯦꯔꯤ ꯊꯣꯡꯕ ꯂꯣꯏꯔꯛꯇꯣꯔꯦ ꯁꯧꯔꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯌꯥꯝ ꯉꯥꯛꯇꯪ ꯉꯧꯁꯟꯈꯤꯒꯦ ꯁꯨꯛ ꯌꯥꯝꯃꯟꯗ꯭ꯔꯥ ꯉꯁꯥꯏ ꯉꯧꯕꯗ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯤꯛꯁꯜꯂꯤꯅꯣ ꯀꯥꯔꯣꯟꯁꯦ ꯀꯃꯥꯏꯅ ꯂꯤꯛꯁꯜꯂꯤ ꯌꯦꯡꯉꯨꯉꯁꯥꯏ ꯁꯨꯛ ꯌꯥꯝꯃꯝꯃꯤ ꯃꯤ ꯊꯜꯂꯝꯃꯤꯅꯤꯅꯦ ꯉꯔꯥꯡ ꯃꯤꯛꯆꯔ ꯑꯆꯥꯔ ꯑꯅꯤ ꯂꯧꯔꯛꯄꯗꯣ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯆꯥꯔ ꯌꯣꯟꯕꯒ ꯃꯥꯜꯂꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯅ ꯍꯥꯟꯅꯒꯤꯅꯤ ꯃꯤꯛꯆꯔ ꯑꯣꯏꯅ ꯂꯧꯔꯦꯕꯅꯦ ꯑꯆꯥꯔꯁꯦ ꯊꯝꯕꯧ ꯌꯥꯎꯏ ꯌꯥꯝ ꯍꯥꯎꯔꯤ ꯁꯤ ꯂꯩꯔꯦ ꯕꯦꯔꯤ ꯊꯣꯡꯕ ꯁꯤ ꯂꯩꯔꯦ ꯑꯉꯧꯕ ꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯃꯌꯥꯝ ꯑꯆꯥꯔꯁꯦ ꯗꯕꯥ ꯑꯃ ꯀꯥꯏꯔꯤꯕ ꯁꯤ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯃꯤꯟꯅꯗꯅ ꯊꯝꯕꯧꯁꯦ ꯆꯥꯅꯤꯡꯃꯟꯗꯅ ꯊꯝꯕꯧꯁꯦ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯁꯤꯅ ꯉꯔꯥꯡꯒꯤ ꯊꯨꯝꯌꯥꯛꯄꯤ ꯊꯣꯡꯕꯅꯤ ꯇꯝꯃꯤꯌꯣ ꯃꯣꯏꯁꯤꯒꯤꯁꯦ ꯀ꯭ꯋꯥ ꯃꯀꯛꯁꯤꯕꯨ ꯍꯦꯜꯂ ꯂꯩꯃꯤꯅꯦ ꯀꯨꯟ ꯄꯤ ꯍꯥꯏ ꯑꯃꯈꯛ ꯆꯥꯔꯦ ꯑꯩꯅ ꯃꯥ ꯑꯅꯤꯈꯛ ꯂꯩꯕꯤꯔꯦꯕ ꯑꯩ ꯑꯗꯨꯝ ꯆꯥꯕꯗꯨꯒꯅꯦ ꯈꯔ ꯂꯥꯝꯃꯦ ꯆꯠꯂ ꯊꯣꯛꯑꯦꯕ ꯊꯣꯛꯇꯦꯕ ꯑꯃꯒꯤ ꯃꯈꯣꯡꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯑꯦꯕ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯄ 4-5ꯅꯤ ꯐꯥꯔꯦ ꯈꯪꯉꯦ ꯑꯗꯨꯅꯦ ꯑꯩ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯏꯗꯅꯀꯣ ꯃꯄꯥꯕꯨꯗꯤ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯆꯥꯕꯗꯣ ꯃꯥꯅꯅꯦ ꯁꯨꯝ ꯅꯛꯅ ꯌꯣꯟꯗꯦꯕꯀꯣ ꯂꯥꯞꯅꯅꯦ ꯌꯣꯜꯂꯦꯕ ꯑꯗꯣ ꯆꯠꯄꯗꯨꯒꯅꯦ ꯃꯇꯥꯆꯥꯏ ꯑꯗꯨꯝ ꯂꯩꯕꯤꯔꯛꯏꯕ ꯑꯩꯅꯅꯦ ꯑꯗꯨꯝ ꯍꯥꯏꯅꯀꯣ ꯊꯣꯛꯑꯗꯤ ꯑꯗꯨꯝ ꯂꯩꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯆꯥꯏꯅꯤ ꯀꯨꯟ ꯄꯤ ꯃꯌꯥꯝ ꯀꯤꯟ ꯉꯁꯪ ꯉꯥꯡꯉꯕ ꯀꯔꯤꯝ ꯌꯥꯎꯗꯦ ꯃꯣꯏꯒꯤ ꯀ꯭ꯋꯥ ꯃꯀꯛ 3 ꯈꯛꯂ ꯀꯩꯅꯣ ꯄꯤꯅꯦꯕ ꯃꯔꯣꯏ ꯉꯥꯛꯇ ꯊꯨꯝ ꯑꯃ ꯍꯦꯟꯖꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯅꯛꯁꯟꯅ ꯀꯥꯞꯄꯁꯤꯅ ꯃꯥꯏꯁꯦ ꯄꯥꯛꯑꯝꯃꯅꯤ ꯚꯤꯗꯤꯑꯣꯁꯦ ꯅꯛꯁꯟꯅ ꯄꯥꯏꯔꯦ ꯃꯔꯣꯏꯅ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥꯒꯤꯗꯣ ꯍꯞꯇꯥ ꯑꯃ ꯍꯥꯏꯗꯤ ꯊꯣꯛꯇꯣꯛꯄꯒꯗꯤ ꯌꯦꯡꯍꯟꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯌꯨꯇꯨꯕꯇ ꯏ ꯅꯨꯡ ꯎꯠꯄꯒꯤ ꯐꯠꯇꯦ ꯍꯥꯏꯕꯗꯨꯒꯅꯦ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤ ꯁꯣꯛꯄꯩꯗꯣ ꯑꯗꯣ ꯑꯩꯅ ꯊꯥꯡꯒꯠꯇꯕꯅꯤ ꯀꯤꯖꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯖꯟꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯎꯠꯄ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯈꯔ ꯈꯪꯉꯦ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯦ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯎꯠꯂꯛꯀꯦ ꯇꯧꯔꯤꯁꯦ ꯂꯧꯊꯣꯛ ꯂꯣꯏꯕꯒꯗꯤ ꯄꯣꯠꯇꯣ ꯈꯔ ꯆꯣꯠꯊꯕꯅꯤꯅ ꯎꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯨ ꯑꯃꯐꯥꯎ ꯂꯧꯗꯦ ꯃꯥ ꯖꯦꯗꯤꯟ ꯁꯣꯛꯄ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯂꯧꯕꯗꯒꯤ ꯑꯩ ꯂꯧꯗꯦꯕꯀꯣ ꯍꯥꯟꯅꯒꯤ ꯑꯂꯩꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯀꯣ ꯑꯩ ꯀꯤꯟꯅ ꯉꯁꯪ ꯉꯥꯡꯉꯦ ꯆꯠꯊꯔꯦꯀꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤ ꯍꯜꯂꯦ ꯏꯁꯤꯡ ꯍꯥꯈꯔꯦ ꯁꯤꯒ ꯂꯩꯔꯦ ꯃꯄꯥꯁꯤꯒ ꯂꯩꯔꯦ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯈꯔꯦ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯄ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯔꯦ 4ꯅꯤ ꯅꯠꯇ꯭ꯔꯥ 4ꯅꯤ ꯐꯥꯔꯦ ꯀꯪꯉꯦ ꯌꯦꯡꯍꯜꯂꯣꯝꯗ ꯃꯈꯨꯠꯇꯣ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯅꯣꯏꯁꯦ ꯈꯨꯕꯥꯛꯀꯤꯗꯣ ꯌꯦꯡꯍꯜꯂꯣ ꯈꯨꯠꯀꯤꯗꯣ ꯁꯤ ꯀꯪꯉꯦ ꯁꯤꯒꯅꯤꯁꯦ ꯍꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯍꯜꯂꯣ ꯎꯗꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯈꯨꯠꯇ ꯁꯤ ꯂꯩꯔꯦ ꯁꯤꯒ ꯅꯨꯡ ꯃꯆꯦꯠ ꯈꯔ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯂꯧꯊꯣꯛꯏꯅꯤ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯈꯔ ꯐꯔꯦ ꯃꯅꯪꯒꯟ ꯀꯩꯀꯥꯁꯨ ꯍꯥꯏ ꯑꯝꯇ ꯇꯧꯔꯣ ꯁꯤꯒꯁꯨ ꯂꯩꯕꯀꯣ ꯑꯗꯣ ꯈꯔ ꯐꯔꯦ ꯌꯦꯡꯍꯟꯒꯦ ꯑꯝꯇ ꯍꯥꯏ ꯇꯧꯔꯣ ꯌꯦꯡꯉꯝꯗ ꯍꯥꯏ ꯇꯧꯔꯣꯕ ꯃꯥꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯈꯣꯡꯗꯣ ꯈꯔ ꯐꯔꯦꯕꯅꯦ ꯃꯥꯒꯤꯅꯦ ꯑꯗꯨ ꯆꯠꯂꯨꯔꯦ ꯁꯤ ꯂꯩꯔꯦ ꯑꯂꯨ ꯑꯗꯩꯗꯤ ꯁꯤ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯗꯩꯗꯤ ꯁꯤꯒ ꯂꯩꯔꯦ ꯀꯥꯔꯣꯟ ꯑꯈꯥꯕꯤꯗꯣ ꯑꯗꯩ ꯁꯤꯒ ꯂꯩꯔꯦ ꯕꯦꯔꯤ ꯃꯥ ꯆꯜꯂꯝꯃꯤꯅ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯦ ꯁꯤꯒ ꯂꯩꯔꯦ ꯇꯤꯜꯍꯧꯗꯤ ꯂꯩꯔꯤ ꯃꯥ ꯃꯈꯨꯝ ꯂꯩꯁꯤꯜꯂꯛꯏ ꯅꯍꯥꯟ ꯗꯨꯛꯖꯥꯝꯅ ꯌꯦꯡꯉꯨꯗꯨ ꯃꯌꯥꯝ ꯃꯈꯨꯝ ꯂꯩꯔꯦ ꯁꯤꯒ ꯂꯩꯔꯦ ꯁꯤꯡ ꯆꯤꯛꯀꯦꯟꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒ ꯂꯩꯔꯦ ꯆꯅꯝ ꯁꯤꯒ ꯂꯩꯔꯦ ꯂꯐꯣꯏ ꯀꯌꯥ ꯄꯤꯔꯤ 50 ꯄꯤꯌꯦ ꯑꯄꯦꯜꯁꯤꯅ ꯀꯤꯂꯣ 2 ꯑꯣꯏ ꯃꯥꯅꯦ ꯃꯥꯏꯁꯦ ꯑꯄꯦꯜ ꯀꯤꯂꯣ 2 ꯑꯄꯦꯜ ꯐꯖꯕ ꯋꯥꯠꯂꯤ ꯃꯌꯥꯝ ꯂꯩꯔꯦ ꯇꯣꯃꯦꯇꯣꯗꯤꯅꯦ ꯉꯔꯥꯡ ꯂꯩꯔꯛꯄꯩ ꯂꯩꯌꯦꯕꯗꯣ ꯉꯔꯥꯡ ꯀꯤꯂꯣ ꯑꯃ ꯂꯩꯁꯤꯜꯂꯛꯄꯩ ꯂꯩ ꯑꯗꯨꯅ ꯂꯩꯗ꯭ꯔꯦ ꯇꯤꯜꯍꯧ 3 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯂꯩꯔꯛꯏꯅꯤ ꯆꯤꯛꯀꯦꯟ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯆꯤꯛꯀꯦꯟꯗꯤ ꯆꯥꯝ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯆꯠꯂꯗꯤ ꯐꯖꯅ ꯂꯩꯔꯦ ꯑꯩꯅ ꯆꯠꯂꯒꯅ ꯌꯥꯝꯅ ꯂꯩꯔꯛꯇꯦꯅꯀꯣ
ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯝ ꯈꯣꯠꯂꯨꯔꯒ ꯊꯣꯡꯕꯗ ꯈꯔ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯈꯥꯗꯅ ꯈꯣꯟ ꯌꯥꯝꯃꯦꯅ ꯐꯝꯈꯔꯦ ꯃꯌꯥꯝ ꯉꯁꯥꯏ ꯈꯔ ꯑꯌꯤꯡꯕ ꯆꯥꯁꯟꯈꯔꯦ ꯑꯗꯨꯅ ꯌꯦꯡꯍꯟꯖꯔꯛꯀꯦ ꯍꯣꯔꯦꯟ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯑꯗꯣꯀꯣ ꯁꯦ ꯇꯤꯜꯍꯧꯒ ꯀꯥꯔꯣꯟꯒ ꯂꯩꯔꯦꯗꯣ ꯁꯤꯁꯦꯅꯦ ꯀꯐꯣꯏꯁꯦ ꯃꯃꯥꯡꯒꯤ ꯂꯩꯕꯗꯨꯅꯅꯦ ꯀꯐꯣꯏꯒ ꯂꯐꯣꯏꯒ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯧꯖꯍꯧꯗ꯭ꯔꯦ ꯑꯩꯅ ꯀꯐꯣꯏꯁꯦ ꯆꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯀꯐꯣꯏꯁꯦ ꯃꯔꯤ ꯂꯩ ꯑꯄꯦꯜꯁꯦ ꯂꯩꯔꯦ ꯍꯟꯗꯛ ꯃꯨꯛ ꯂꯐꯣꯏꯁꯦ ꯂꯣꯏꯈ꯭ꯔꯕ ꯀꯐꯣꯏꯗꯤ ꯂꯩꯍꯧꯔꯕ ꯑꯗꯨꯅ ꯂꯐꯣꯏꯁꯦ ꯂꯩꯔꯛꯏꯕ ꯉꯁꯤ ꯑꯗꯩꯗꯤ ꯆꯤꯛꯀꯟ ꯊꯣꯡꯅꯕꯒꯤꯅꯦ ꯃꯌꯥꯝ ꯇꯣꯃꯦꯇꯣꯁꯦ ꯃꯔꯤ ꯍꯥꯞꯄꯒꯦ ꯍꯣꯡꯉꯕꯅꯤꯅꯅꯦ ꯑꯩ ꯅꯍꯥꯟꯒꯩ ꯍꯣꯡꯉꯗꯤ ꯃꯔꯤ ꯍꯥꯞꯄꯦꯕ ꯈꯅꯤ ꯆꯅꯤ ꯄꯤꯔꯨꯕꯗꯨꯒꯗꯅꯤ ꯍꯥ ठीक है स्पेलिंग लिखो तो तिलौजे अनी का हापगे मैम सिगा लेरे सिंग चनम जिदी खोगा अंकम तौरनी कईनो है सिगासु लेयब चनम मत आलू जे सेम हापगे मैम सिगा सोइने बै खांगे सामदो पुदोरे सिगा लेरे मैम बेरी आलू थमरे सिगा लेरे मोरो ते कोदी लेयब दोना लेरक्त्रे सिगा लेरे मैम ओरेन थोंगमदा मुचरागे जंगनजरागे सिगा लेरे मैम थोंगनबा ngasi tomato je mari hapchalle adadi tilawi kaw sure ngasi di lore siga thongnabagi machan chicken masala ene kena bra do sin thi keno kai kare selere मैम chicken oren thongmada mu khara ucharake mudam more ucharake मैम singumi ba ayukta aying makara sasalure nupi ji mamang na panba yadraba adona pandrami मैम na sum khangbiro mai sun jake da लोरे अद्वैगी को आई गाँव नुपीसी की मनाता फम्मे वालाई पारी दो औरन तिलोक से नंगो भी मनंग मुता न मेरे को औरन खरा तब लगा जंगल लगे औरन जंगल जरा के मैं हमको वालांग मना साथी नो वालांग खरा निंग वालांग वा खरा फर माने खलु रे बको और दुम बाई वालांग ही बको याद ही बको अदो औरन तंग खत्पगी दवाई जंगनजरके नुपी जंग लाइक तौहनीगे मैम अंतु स्प्रिंग यली समझे लोरे समझे जो बहुत तौबीबो मतन थादोपीबो खथोपीबो ngomdre नोनी मैम मतंग कई दौद जंगनजर मैम सिगा लेरे चिकन थोंगलेबको लोइदो लोइरमदाई बुजौसले ngौबदा कापौद्रे से कनो तौनी मैम टेस्ट तौरनी टेस्ट तौबा यारनी जंगनजरके मैम टेस्ट तौनबगी टेस्ट तौरगी हौजी खंगलक्के हाउ याउते कायदा मैम सिगा लेरे चिकन थोंबा हाउदो मानब्रे जेमु सिगा लेरे टेस्ट तौबो पनागम जाथो करे ngasiदी लेरे चाक लेरे मैम ड्रेस सोइबु मेटपा मेलानी से रे इचानुपी कोन मपा सिगा लेरे से लेरे मैम सोइबु मेटपा से लेरे मिक्सर अचार चिकन नोंबा सिगा लेरे इचानुपी सिगा सारी आयु चारगे मैम मतलब अब खा नहीं रहा ना हाँ Why the job is away, ma'am, come back. Donna Panner Mubang told on the end again. Ma'am, sorry, do you? Ma'am, do you? Chicken don't be my pass, Neddy. Look at Malamio. Makocha got down the parade, but Masana Piggy jump with no lip, no white cream. Don't be you were the man starting at Tanka. May I make you sorry, Salare? My oak created a young Karantar. Sagam did say I was in the Bimasai. May I am lawyer? Saran attacked the Bizimapanga, Pami, Bol Sanari Mapaji, Aduagidi, Masuna, the Dina Fazana Padre, Bogo. Dona Jam Queen and Lepadana, now the show when in a walk up the Kansale, which you know I was a Pasana idea. Honey, the minor cannot talk to you before. The Jumazana Pina, telling I will get home never. I might miss it at Rain never got you. My mean, I didn't sing none Sarak never go. The video let a mem from the
ꯀꯥꯎ ꯑꯗꯨꯝ ꯇꯩꯊꯣꯛꯑꯦ ꯍꯥꯏꯗꯤ ꯆꯥꯛ ꯆꯥ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯆꯤꯛꯀꯟ ꯀꯩꯀꯥ ꯆꯥꯔꯒ ꯉꯁꯥꯏꯅꯦ ꯑꯌꯨꯛꯀꯤ ꯀ꯭ꯋꯥ ꯃꯌꯥꯝ ꯀ꯭ꯋꯥꯛꯂꯩ ꯆꯪꯍꯜꯂꯝꯕꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯊꯝꯍꯧꯗ꯭ꯔꯦꯕꯅꯦ ꯍꯥꯏꯗꯤ ꯆꯤꯛꯀꯟ ꯁꯨꯃꯥꯏꯅ ꯊꯣꯡꯉꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯒꯗꯕꯅꯦꯕꯀꯣ ꯑꯩꯗꯤ ꯈꯪꯗꯕꯀꯣ ꯑꯩꯈꯣꯏ ꯃꯄꯥ ꯁꯨꯃꯥꯏꯅ ꯆꯤꯛꯀꯟ ꯊꯣꯡꯉꯅꯦꯅ ꯑꯗꯣ ꯂꯩꯍꯧꯗ꯭ꯔꯦ ꯆꯞ ꯆꯥꯔꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯂꯤꯛꯅ ꯆꯥꯎꯔꯤꯕ ꯑꯅꯤ ꯈꯛꯇꯪ ꯆꯥꯎꯕꯅꯤꯅ ꯊꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯛꯄꯩ ꯋꯥꯅꯦꯕꯀꯣ ꯆꯤꯛꯀꯟ ꯊꯣꯡꯕꯁꯤꯒ ꯈꯨꯇꯥꯡꯗꯤꯕꯀꯣ ꯂꯨꯄꯥ 10ꯗ ꯀ꯭ꯋꯥ ꯃꯀꯛ ꯃꯆꯥ ꯃꯆꯥꯅꯤꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯒ ꯂꯩ ꯃꯣꯏꯅꯤ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯄꯥ ꯄꯣꯊꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯀꯪꯅꯕ ꯍꯤꯗꯥꯛ ꯇꯩꯅꯦꯕꯀꯣ ꯃꯈꯨꯠꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯀꯪꯉꯛꯏꯅꯤ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯐꯥꯔꯦꯕꯀꯣ ꯂꯧꯊꯣꯛꯄ ꯃꯆꯥꯅꯨꯄꯤ ꯕꯣꯜ ꯂꯪꯖꯟꯕꯤꯔꯤ ꯌꯦꯡꯉꯨ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯅ ꯀꯪꯖꯜꯂꯛꯏꯅꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯌꯥ ꯊꯤꯅ ꯁꯣꯛꯎꯔꯕ ꯑꯩꯅꯅꯦ ꯃꯊꯪꯗꯒꯤ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯊꯧꯖꯗꯦ ꯃꯥ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯩꯅꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯌꯦꯡꯉ ꯊꯧ ꯀꯤꯖꯩꯌꯦꯕ ꯈꯪꯉꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯥ ꯍꯤꯗꯥꯛ ꯇꯩꯕꯗꯅꯦ ꯊꯥꯔ ꯇꯨꯝꯕꯒꯤꯅꯤ ꯑꯗꯨꯅꯅꯤ ꯁꯦ ꯊꯝꯃꯤꯁꯦ ꯑꯗꯩꯗꯤ ꯑꯩ ꯅꯨꯄꯤꯗꯣ ꯁꯦ ꯂꯩꯔꯦ ꯕꯣꯜ ꯄꯥꯏꯔꯒ ꯃꯄꯥ ꯃꯅꯥꯛꯇ ꯃꯌꯥꯝ ꯏꯆꯥ ꯅꯨꯄꯤ ꯐꯝꯗ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛ ꯑꯣꯟꯗꯣꯔꯤꯅꯦꯕꯀꯣ ꯏꯁꯥ ꯏꯪꯍꯟꯗꯣꯏꯅꯦꯕꯀꯣ ꯃꯇꯣꯟꯗ ꯇꯧꯖꯔꯤꯕ ꯍꯥꯏꯁꯦꯕ ꯐꯛ ꯊꯥꯔꯒ ꯁꯤꯒꯁꯨ ꯊꯥ ꯂꯣꯏꯔꯦ ꯃꯄꯥ ꯍꯤꯗꯥꯛ ꯇꯩꯔꯁꯦ ꯇꯨꯝꯅꯕꯒꯤ ꯐꯃꯨꯡ ꯀꯟꯗꯣꯛ ꯂꯣꯏꯔꯦꯕ ꯁꯤꯒ ꯉꯥꯏꯍꯥꯛ ꯏꯁꯥ ꯏꯪꯍꯟꯅꯗꯣꯏꯅꯦꯕꯀோ ꯐꯛꯁꯤꯒ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯐꯝꯗꯥꯔꯤ ꯌꯦꯡꯉꯨꯅꯦꯕ ꯅꯨꯡꯁꯤꯕꯅ ꯃꯣꯏ ꯃꯆꯥꯅꯤ ꯃꯥ ꯉꯥꯏꯍꯥꯛ ꯏꯪꯍꯟꯗ꯭ꯔꯗꯤ ꯃꯥ ꯌꯥꯗꯦ ꯇꯨꯝꯕ ꯋꯥꯂꯥꯡꯒꯜꯂꯦꯕ ꯌꯥꯝꯅ ꯆꯥꯎꯔꯦ ꯏꯆꯥ ꯅꯨꯄꯤ ꯆꯥꯎꯔꯦ ꯃꯥ ꯂꯣꯏ ꯆꯈꯥꯏꯅꯤꯀꯣ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯇꯨꯝꯃꯝꯗꯥꯏꯅꯤ ꯑꯩꯅ ꯂꯧꯈꯠꯇ꯭ꯔꯦ ꯀꯩꯗꯧꯗꯣꯔꯦ ꯑꯌꯨꯛꯇ ꯑꯗꯨꯝ ꯅꯥꯌꯦꯛꯇꯒꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯊꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯣꯜꯂꯦꯕ ꯁꯤꯒ ꯏꯁꯥ ꯏꯪꯊꯅꯔꯒ ꯄꯨꯡ ꯃꯣꯜꯂ ꯆꯪꯗꯣꯏꯅꯦꯕ ꯃꯣꯟꯗꯤꯅꯦ ꯇꯀꯤꯌꯥ ꯂꯩꯈꯔꯣ ꯏꯆꯥꯅꯨꯄꯤ ꯐꯝ ꯊꯥꯕꯒ ꯉꯝꯃꯦ ꯃꯌꯥꯝ ꯆꯥꯎꯔꯦ ꯃꯨꯅꯨꯝ ꯕꯥꯏ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯁꯅꯥ ꯃꯌꯥꯝꯗꯣ ꯐꯝꯃꯒ ꯁꯣꯖꯥ ꯀꯦꯁꯦ ꯁꯣꯏꯉ ꯂꯥꯏꯠ ꯊꯤꯡꯖꯟꯗꯣꯏꯕ ꯃꯌꯥꯝ ꯉꯥ ꯑꯣꯟꯗꯣꯏꯕ ꯁꯤꯒ ꯃꯌꯥꯝ ꯃꯄꯥ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯒ ꯄꯣꯊꯥꯅꯤꯡꯉꯦ ꯃꯥ ꯍꯤꯗꯥꯛ ꯇꯩꯏꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯤꯗꯥꯛ ꯇꯩꯔꯅꯤ ꯊꯨꯝꯃꯝꯗꯥꯏꯒꯤ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯀꯪꯉꯛꯏ ꯅꯠꯇ꯭ꯔꯥ 4-5ꯅꯤꯕꯨꯗꯤ ꯐꯥꯔꯦ ꯇꯨꯝꯅꯤꯡꯉꯦ ꯌꯥꯗ꯭ꯔꯦꯀꯣ ꯇꯧꯔꯅꯤ ꯄꯣꯊꯥꯔꯅꯤ ꯃꯥꯁꯨ ꯄꯣꯊꯥꯍꯜꯂꯅꯤ ꯐꯃꯨꯡ ꯊꯥꯕꯤꯔꯅꯤ ꯃꯌꯥꯝ ꯐꯃꯨꯡ ꯀꯟꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯀꯔꯤ ꯍꯥꯏ ꯃꯣꯂꯣꯝ ꯇꯩꯕꯤꯔꯅꯦꯕꯀꯣ ꯑꯗꯨꯒꯤ ꯇꯨꯝꯍꯜꯂꯅꯤ ꯃꯌꯥꯝ ꯃꯁꯥꯁꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯄꯣꯊꯥꯔꯅꯤ ꯃꯌꯥꯝ ꯏꯆꯥ ꯅꯨꯄꯤꯁꯨ ꯑꯗꯨꯅꯤ ꯕꯥꯏ ꯑꯝꯇ ꯇꯧꯔꯝꯃꯣꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ Bye. ꯕꯥꯏ ꯇꯧꯔꯦꯗꯅ Bye.